Welcome to Manipuri Horror Tube. I'm Mamakta Yingpiriba Kudina, channel Asibu subscribe to Biramu, Aduga Matundasu Aki Wari Kia, Yingbo from Vinabay the Makta, Belagan Basanam Biramu. Mayam Susoidanamaki pickling either, we need a poo hine to be the Piramba cartoon doing Biram Lagani. Angang Punamaki put in Musmat Piki Baso Machasi, Kohiam the Pamba, Kuibalambiam the Pamzo Makalgioi. Adubu Lagadi Karamba Topasayalmo on Kibana, Miam the Kinaribano Habatugi Wadini. Ngasigi wari asi sagol sempe da prakasna Instagram da request torkiba Winnie the Pooh Blood and Honey hariba movie asigi maramdani movie asi na 2023 da March ki tang tara da release hoikibane movie asigi rating si fluctuate oibagi maramna hojiki oina haiba ngamdiri so mayam thangthaba tawdana let's roll intro. Movie asigi ahobada chahi kum kya mamangda Christopher Robin kowa angama 100 Acre Wood koba umang amada CrossFit sa mga khak thengnakhi madudi maku rabbit piglet yor amadi Winnie the Pooh oirami mangkoi che sa khaibok mi khaibok ne makoi pumba Christopher ga tona tinana leminaduna Christopher na machinjak thakpikhi adubu Christopher chawrupagi matungina lairik makha tamthabagi maramna moham du thadoktuna mapan lamdamda chatpataki Hoji Mokoido Chaningai Tanningai Lectabana, Charahin Bataki, Mubuglaman Hinjilactuna, Mokogi Mamanaba, Yorbu, Mokoina, Hidi Mokoi Changduna Chatoki. Dugin Mitudagi, Mokoina, Mi Haiba Jatsima, Tazar Rosi Amadi Mokoi Sequiki, Yekna Bani Haina, Washaklona ki, and Mokoi Hoji Mui Babu, Hadkani Haiba, Lipnaki, Chahimanga Matunda, Equator Cinema Laki. Maduda Christopher Pakang Farm Le, Mang Magi Fiance, Mary ga bunna muka umang aduda laki magi friend sing duga unaba adubu Mary di maki adu wari do habi thazabangam lamdeba maki wakal na sagar pa wari oiramni aina khalami adu oirabasu mak heart oidana ba haiduna maka punna lakminaki jungle adu da yoraba tungda Christopher na magi mamanaba singdu thiraklami adubu mokoy amatadi mohamduda leiramde ngaihak tiraba matungda Christopher na Pooh basket ama thengnaki Mana thingna badu da kai ui habu madu da inga te yarami madu bada mak mako gyam sagalaki Mary na Christopher da moham se safe natte khare yang na chakkina ba haidun hairaki adubu Christopher na di yaramde kas nungsiraba mana hundoklam laba mamana ba singju chahi kum kya matun da lak pasida thingna dana han bata rabadi ma kyam na ningam laroi khanduna Pooh gi mayum da lona changlaki moham sida Christopher na yamna angpa matoma uba phangki Madudi Pooh yumda maki maina jaktoklaba photo ama thengnarami madu Pooh thadok porini adugo loinana manakta I mayam ama thengnaki makoi bani Muhammaduda yangna habadi Muhammadudagi yangna thoknanaba torami matangduda maninglomdagi Mary da kanano mana attack torami masi ate kana sunate Piglet na orami hoi hojik Piglet tu monster molam le Piglet na Mary ki ngaksamda Chain mana kisinduna Christopher gi mamit mamangda hatokirami adubu Christopher di karimata tawbangam namde mafam aduda Pooh laklami aduga Pooh ga Piglet ke changduna Christopher bu puduna chatkirami Christopher na khamna bohnarami amadi maonda thadok piu haiduna haijarami adubu makogi makuttagi amatta thadokpa haibidnan topangam kide Mikey Omarum dana nupi ama uwa fangi magi mingna Maria korami Maria noma nupa amana magi room da changlaktuna maonda abuse toramagi maramna madugi incident tudagi mase mental trauma amada lerami maram asina maha counselor amagi help logtuna therapy ama chatharami therapy saduna mapu vacation chaluna ba suggest torami natrabadi maha condition asidagi thokpa yam wagani haraklami maram asina Maria maki mamana bisinga 100 Acre Wood ki manak nakpada leiba resort amada vacation enjoy toba lakhi maki mamana bisingi mingdi Lara Jo Jess amadi Alice korami maningda makoi ga loinana Tina sulaklami Tina atopa gari da lakpagi maramna Kevin faubagi lambi do ma kaukirami aduga makoi da call tawduna hangningi kanda Pooh na umang manungdagi Tina buki
ꯇꯤꯅꯥꯁꯨ ꯄꯨꯕꯨ ꯎꯕꯗ ꯃꯑꯣꯡ ꯆꯥꯗꯕ ꯁꯣꯡ ꯑꯃ ꯂꯩꯔꯦ ꯍꯥꯏꯗꯨꯅ ꯀꯤꯃꯟꯈꯤꯗꯨꯅ ꯃꯐꯝ ꯃꯔꯥꯡ ꯈꯪꯗꯅ ꯆꯦꯟꯕ ꯍꯧꯔꯛꯈꯤ꯫ ꯑꯗꯨꯒ ꯖꯪꯒꯜ ꯃꯅꯨꯡꯗ ꯂꯩꯔꯝꯕ ꯐꯦꯛꯇ꯭ꯔꯤ ꯑꯃꯗ ꯆꯪꯗꯨꯅ ꯂꯣꯠꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯄꯨꯅ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯃꯤꯗꯣ ꯎꯗꯨꯅ ꯇꯨꯃꯤꯟꯅ ꯂꯥꯛꯂꯒ ꯋꯨꯗ ꯆꯣꯄꯔꯅ ꯖꯥꯟꯗꯨꯅ ꯍꯥꯠꯈꯤ꯫ ꯑꯁꯣꯝꯗꯅ ꯀ꯭ꯔꯤꯁꯇꯣꯐꯔꯕꯨ ꯑꯩꯈꯣꯏꯅ ꯄꯨꯒꯤ ꯃꯌꯨꯝꯗ ꯎꯕ ꯐꯪꯉꯤ꯫ ꯃꯗꯨꯗ ꯀ꯭ꯔꯤꯁꯇꯣꯐꯔꯅ ꯄꯨꯗ "ꯑꯩ ꯇꯉꯥꯏ ꯐꯗꯕꯒꯤ ꯅꯣꯏꯕꯨ ꯊꯥꯗꯣꯛꯂꯒ ꯆꯠꯈꯤꯕꯅꯤ" ꯍꯥꯏꯗꯨꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯑꯟꯗꯔꯁꯇꯦꯟ ꯇꯧꯕꯤꯅꯕ ꯍꯥꯏꯈꯤ꯫ ꯕꯠ ꯄꯨꯅ ꯃꯇꯥꯡ ꯑꯗꯨꯗ ꯃꯈꯣꯏꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯀꯥꯟꯗ ꯀ꯭ꯔꯤꯁꯇꯣꯐꯔꯅ ꯄ꯭ꯔꯣꯃꯤꯁ ꯑꯃ ꯇꯧꯔꯝꯕꯗꯣ ꯅꯤꯡꯁꯤꯡꯉꯛꯈꯤ꯫ ꯃꯗꯨꯗ ꯀ꯭ꯔꯤꯁꯇꯣꯐꯔꯅ ꯃꯈꯣꯏꯕꯨ ꯊꯥꯗꯣꯛꯂꯒ ꯀꯩꯗꯧꯅꯨꯡꯗ ꯆꯠꯂꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯁꯤꯗꯒꯤ ꯄꯨ ꯁꯥꯎꯕꯗ ꯈꯝ ꯊꯦꯡꯂꯛꯈꯤ꯫ ꯑꯗꯨꯗꯒꯤ ꯏꯌꯣꯔꯒꯤ ꯍꯥꯏꯕꯗꯤ ꯑꯁꯤꯕ ꯏꯌꯣꯔ ꯑꯗꯨꯒꯤ ꯃꯃꯩꯅ ꯀ꯭ꯔꯤꯁꯇꯣꯐꯔꯕꯨ ꯍꯟꯖꯤꯟ ꯍꯟꯖꯤꯟꯅ ꯀꯜꯂꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯀ꯭ꯔꯤꯁꯇꯣꯐꯔꯅ ꯃꯅꯥꯛꯇ ꯇꯥꯔꯤꯕ ꯀꯅꯥꯅꯣꯃꯒꯤ ꯃꯜꯂꯕ ꯁꯔꯨ ꯑꯗꯨꯁꯨ ꯎꯕ ꯐꯪꯈꯤ꯫ ꯗꯨꯕꯗ ꯃꯥ ꯀꯟꯅ ꯂꯥꯎꯔꯛꯈꯤ꯫ ꯁꯤꯗꯩꯗꯤ ꯄꯨꯅ ꯀ꯭ꯔꯤꯁꯇꯣꯐꯔꯒꯤ ꯅꯨꯄꯤ ꯃꯦꯔꯤꯒꯤ ꯏꯅ ꯀ꯭ꯔꯤꯁꯇꯣꯐꯔꯕꯨ ꯏꯔꯨꯖꯕꯤꯈꯤ꯫ ꯃꯥꯒꯤ ꯃꯇꯧꯁꯤ ꯅꯪꯕꯨ ꯀꯩꯗꯧꯅꯨꯡꯗ ꯉꯥꯛꯄꯤꯕ ꯉꯝꯂꯣꯏ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝꯅꯤ꯫ ꯑꯁꯣꯝꯗꯅ ꯂꯥꯔꯥ ꯀꯦꯕꯤꯟꯗ ꯏꯔꯨꯖꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯇꯥꯡ ꯑꯗꯨꯗ ꯃꯅꯤꯡꯗ ꯄꯤꯛꯂꯦꯠ ꯂꯥꯛꯄ ꯎꯕ ꯐꯪꯈꯤ꯫ ꯀꯅꯥꯅꯣ ꯀꯔꯤꯅꯣ ꯑꯃꯠꯇ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯤꯉꯩ ꯄꯨ ꯑꯃꯗꯤ ꯄꯤꯛꯂꯦꯠ ꯆꯪꯗꯨꯅ ꯂꯥꯔꯥꯕꯨ ꯐꯥꯈꯤ ꯑꯗꯨꯒ ꯋꯥꯟꯊꯍꯟꯈꯤ꯫ ꯂꯥꯔꯥꯅ ꯋꯥꯈꯜ ꯇꯥꯔꯛꯄ ꯀꯥꯟꯗ ꯃꯥꯗꯣ ꯒꯥꯔꯤ ꯑꯃꯒꯤ ꯃꯃꯥꯡꯗ ꯃꯈꯨꯠ ꯃꯈꯣꯡ ꯂꯣꯏꯅꯃꯛ ꯄꯨꯟꯁꯤꯟꯗꯨꯅ ꯍꯤꯞꯂꯒ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯒ ꯒꯥꯔꯤ ꯑꯗꯨꯅ ꯄꯨꯅ ꯊꯧꯕ ꯑꯣꯏꯔꯝꯃꯤ꯫ ꯂꯥꯔꯥꯅ ꯈꯣꯟ ꯊꯣꯛꯅ ꯂꯥꯎꯒꯦ ꯍꯦꯛ ꯇꯧꯕꯗ ꯄꯤꯛꯂꯦꯠꯅ ꯂꯥꯛꯂꯒ ꯂꯥꯔꯥꯕꯨ ꯐꯥꯈꯤ ꯑꯗꯨꯒ ꯃꯆꯤꯟ ꯃꯦꯟꯗꯨꯅ ꯊꯝꯈꯤ꯫ ꯁꯤꯗꯒꯤ ꯄꯨꯅ ꯒꯥꯔꯤ ꯑꯗꯨ ꯊꯧꯗꯔꯛꯂꯦ ꯍꯥꯏꯔꯒ ꯂꯥꯔꯥꯕꯨ ꯇꯛꯇꯨꯅ ꯍꯥꯠꯈꯤ꯫ ꯑꯁꯣꯝꯗ ꯂꯥꯔꯥꯒꯤ ꯈꯣꯜꯂꯥꯎ ꯑꯗꯨ ꯇꯥꯕꯗ ꯃꯥꯒꯤ ꯃꯃꯥꯟꯅꯕꯤꯁꯤꯡ ꯆꯦꯟꯊꯣꯛꯅꯔꯛꯈꯤ꯫ ꯑꯗꯨꯒ ꯌꯦꯡꯂꯨꯕꯗ ꯏ ꯅꯥꯏꯅ ꯄꯨꯝꯇꯩ ꯇꯩꯔꯕ ꯂꯥꯔꯥꯒꯤ ꯍꯛꯆꯥꯡꯅ ꯊꯋꯥꯏ ꯌꯥꯎꯗꯅ ꯇꯥꯕꯗꯣ ꯎꯈꯤ꯫ ꯑꯗꯨ ꯎꯕꯗ ꯃꯈꯣꯏ ꯂꯣꯏꯅ ꯃꯐꯝ ꯃꯔꯥꯡ ꯈꯪꯗꯅ ꯂꯨꯝꯈꯤ꯫ ꯍꯧꯖꯤꯛ ꯄꯨ ꯃꯈꯣꯏꯕꯨ ꯊꯤꯕ ꯆꯪꯂꯛꯈꯤ꯫ ꯑꯁꯣꯝꯗ ꯑꯦꯂꯤꯁ ꯑꯦꯟ ꯖꯣ ꯃꯅꯤꯡꯒꯤ ꯊꯣꯡ ꯑꯗꯨ ꯂꯣꯟꯁꯤꯟꯕ ꯂꯥꯛꯈꯤ꯫ ꯑꯗꯨꯒ ꯃꯅꯨꯡꯗꯅ ꯖꯦꯁ ꯑꯃꯁꯨꯡ ꯃꯥꯔꯤꯌꯥ ꯉꯥꯏꯗꯨꯅ ꯂꯩꯈꯤ꯫ ꯑꯗꯨꯕꯨ ꯄꯤꯛꯂꯦꯠꯅ ꯖꯣꯕꯨ ꯎꯔꯗꯨꯅ ꯆꯦꯟꯁꯤꯜꯂꯛꯈꯤ ꯑꯗꯨꯒ ꯅꯨꯡꯊꯪ ꯑꯃꯅ ꯊꯣꯝꯗꯨꯅ ꯍꯥꯠꯈꯤ꯫ ꯑꯗꯨꯒ ꯑꯦꯂꯤꯁꯄꯨ ꯄꯨꯗꯨꯅ ꯆꯠꯈꯤ꯫ ꯄꯤꯛꯂꯦꯠꯅ ꯆꯠꯈꯤꯕꯗꯣ ꯃꯥꯔꯤꯌꯥ ꯑꯃꯗꯤ ꯖꯦꯁꯅꯗꯤ ꯎꯔꯝꯃꯤ꯫ ꯁꯤꯗꯩꯗꯤ ꯄꯤꯛꯂꯦꯠꯀꯤ ꯇꯨꯡ ꯏꯟꯅꯗꯨꯅ ꯂꯥꯛꯂꯦ ꯍꯥꯏꯔꯒ ꯄꯨꯒꯤ ꯃꯌꯨꯝ ꯌꯧꯁꯤꯜꯂꯛꯈꯤ꯫ ꯑꯗꯨꯗ ꯑꯦꯂꯤꯁꯄꯨ ꯄꯨꯟꯖꯤꯟ ꯐꯥꯖꯤꯟꯗꯨꯅ ꯊꯝꯂꯝꯕ ꯊꯦꯡꯅꯈꯤ꯫ ꯑꯁꯣꯝꯗꯅ ꯄꯨ ꯃꯃꯥꯡꯗ ꯍꯥꯠꯈꯤꯕ ꯚꯤꯛꯇꯤꯝꯁꯤꯡꯗꯨꯒꯤ ꯏ ꯑꯗꯨ ꯊꯛꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯎꯗ꯭ꯔꯤꯉꯩꯗ ꯖꯦꯁ ꯑꯃꯗꯤ ꯃꯥꯔꯤꯌꯥ ꯆꯪꯗꯨꯅ ꯑꯦꯂꯤꯁꯄꯨ ꯇꯨꯃꯤꯟꯅ ꯂꯧꯊꯣꯛꯂꯒ ꯄꯨꯊꯣꯔꯛꯈꯤ꯫ ꯃꯈꯣꯏꯅ ꯊꯣꯛꯂꯛꯄꯗ ꯀꯅꯥꯅꯣꯃꯅ ꯂꯥꯎꯔꯛꯄ ꯇꯥꯈꯤ꯫ ꯆꯪꯗꯨꯅ ꯌꯦꯡꯂꯨꯕ ꯀꯥꯟꯗ ꯀ꯭ꯔꯤꯁꯇꯣꯐꯔ ꯑꯣꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯍꯨꯝ ꯆꯪꯗꯨꯅ ꯀ꯭ꯔꯤꯁꯇꯣꯐꯔꯕꯨꯁꯨ ꯊꯥꯗꯣꯛꯄꯤꯈꯤ꯫ ꯃꯇꯥꯡ ꯑꯗꯨꯗ ꯀ꯭ꯔꯤꯁꯇꯣꯐꯔꯅ ꯅꯨꯄꯤ ꯑꯃꯁꯨ ꯄꯨꯅ ꯐꯥꯖꯤꯟꯗꯨꯅ ꯊꯝꯂꯤ, ꯃꯥꯕꯨꯁꯨ ꯂꯧꯊꯣꯛꯄꯤꯔꯨꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ꯫ ꯁꯤꯗꯒꯤ ꯃꯥꯔꯤꯌꯥ, ꯑꯦꯂꯤꯁ ꯑꯃꯁꯨꯡ ꯖꯦꯁꯅ ꯇ꯭ꯔꯤ ꯍꯥꯎꯁ ꯑꯗꯨꯒꯤ ꯃꯄꯥꯟꯗ ꯅꯨꯄꯤ ꯑꯃ ꯌꯥꯝ ꯐꯤꯕꯝ ꯆꯥꯗꯅ ꯐꯥꯗꯨꯅ ꯊꯝꯂꯝꯃꯦ ꯍꯥꯏꯕ ꯊꯦꯡꯅꯈꯤ꯫ ꯅꯨꯄꯤ ꯑꯗꯨꯗ ꯍꯪꯂꯨꯕꯗ ꯃꯥꯒꯤ ꯃꯤꯡꯁꯦ ꯁꯔꯂꯤꯟ ꯀꯧꯏ ꯍꯥꯏꯅ ꯈꯪꯍꯜꯂꯛꯈꯤ꯫ ꯑꯗꯨꯒ ꯃꯥꯁꯦ ꯃꯥꯒꯤ ꯍꯁꯕꯦꯟꯒ ꯀꯣꯏꯊꯣꯛꯄ ꯂꯥꯛꯄꯗꯒꯤ ꯄꯨꯅ ꯐꯥꯕꯤꯗꯨꯅ ꯊꯝꯕꯅꯤ ꯍꯥꯏꯔꯛꯈꯤ꯫ ꯑꯗꯨꯒ ꯅꯨꯄꯤ ꯑꯁꯤꯒꯤ ꯍꯁꯕꯦꯟꯗꯨꯕꯨꯅ ꯃꯃꯥꯡꯗꯅ ꯄꯨꯅ ꯍꯥꯠꯇꯣꯛꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ꯫ ꯁꯤ ꯇꯥꯕꯗ ꯃꯈꯣꯏ ꯑꯍꯨꯝꯅ ꯅꯨꯄꯤ ꯑꯗꯨꯕꯨ ꯂꯧꯊꯣꯛꯄꯤꯈꯤ ꯑꯗꯨꯒ ꯊꯨꯅ ꯌꯥꯡꯅ ꯆꯠꯅꯅꯕ ꯇꯧꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯕꯠ ꯅꯨꯄꯤꯗꯣ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕ ꯍꯥꯠꯈꯤꯕꯒꯤ ꯔꯤꯚꯦꯟꯁ ꯂꯧꯒꯗꯣꯏꯅꯤ ꯍꯥꯏꯗꯨꯅ ꯌꯨꯝꯂꯣꯝꯗ ꯆꯦꯟꯁꯤꯟꯈꯤ꯫ ꯁꯤꯗꯒꯤ ꯄꯤꯛꯂꯦꯠꯀ ꯃꯥꯌꯣꯛꯅꯈꯤ꯫ ꯑꯗꯨꯕꯨ ꯄꯤꯛꯂꯦꯠꯅ ꯁꯔꯂꯤꯟꯕꯨ ꯍꯥꯠꯈꯤ꯫ ꯑꯣꯕꯚꯤꯌꯁꯂꯤ ꯍꯥꯠꯄ ꯇꯥꯕꯅꯤ, ꯃꯤꯑꯣꯏꯕ ꯑꯃꯒ ꯍꯤꯡꯆꯥꯕ ꯑꯃꯒꯗꯤ ꯍꯤꯡꯆꯥꯕ ꯑꯃꯅ ꯀꯟ ꯇꯥꯕꯅꯤ ꯀꯩꯅꯣ꯫ ꯑꯁꯤꯗꯒꯤꯗꯤ ꯁꯔꯂꯤꯟꯕꯨ ꯍꯥꯠꯄ ꯎꯕꯗ ꯃꯥꯔꯤꯌꯥꯅ ꯀꯟꯅ ꯂꯥꯎꯔꯛꯈꯤ꯫ ꯃꯥꯒꯤ ꯈꯣꯜꯂꯥꯎ ꯑꯗꯨ ꯇꯥꯔꯗꯨꯅ ꯄꯨ ꯆꯦꯟꯊꯣꯔꯛꯈꯤ꯫ ꯑꯗꯨꯒ ꯃꯈꯣꯏꯁꯨ ꯃꯍꯩ ꯀꯥꯏꯗꯨꯅ ꯆꯦꯟꯅꯈꯤꯕꯅ ꯑꯦꯂꯤꯁ ꯃꯅꯨꯡꯗ ꯆꯦꯟꯕ ꯉꯝꯗꯅ ꯂꯩꯍꯧꯏ꯫ ꯁꯤꯗꯩ ꯑꯦꯂꯤꯁꯅ ꯄꯤꯛꯂꯦꯠꯀꯤ ꯅꯤꯡꯗꯒꯤ ꯇꯨꯃꯤꯟꯅ ꯑꯦꯇꯦꯛ ꯇꯧꯗꯨꯅ ꯄꯤꯛꯂꯦꯠꯄꯨ ꯊꯧꯔꯤꯅ ꯐꯥꯈꯤ ꯑꯗꯨꯒ ꯍꯥꯠꯇꯣꯛꯈꯤꯔꯝꯃꯤ꯫ ꯄꯤꯛꯂꯦꯠꯀꯤ ꯃꯈꯣꯜ ꯇꯥꯔꯗꯨꯅ ꯄꯨ ꯑꯃꯨꯛ ꯇ꯭ꯔꯤ ꯍꯥꯎꯁ ꯑꯗꯨꯗ ꯆꯪꯂꯛꯈꯤ꯫ ꯃꯗꯨꯗ ꯄꯤꯛꯂꯦꯠꯇꯣ ꯌꯥꯝ ꯐꯤꯕꯝ ꯆꯥꯗꯅ ꯁꯤꯔꯒ ꯂꯩꯔꯝꯕꯗꯣ ꯎꯕꯗ ꯉꯝꯈꯩ ꯂꯩꯇꯅ ꯁꯥꯎꯔꯛꯈꯤ꯫ ꯑꯗꯨꯒ ꯑꯦꯂꯤꯁꯄꯨ ꯊꯤꯔꯦ ꯍꯥꯏꯔꯒ ꯊꯥꯡ ꯑꯃꯅ ꯊꯤꯜꯂꯒ ꯍꯥꯠꯈꯤ꯫ ꯑꯁꯣꯝꯗ ꯖꯦꯁ ꯑꯃꯗꯤ ꯃꯥꯔꯤꯌꯥ ꯂꯝꯕꯤꯗ ꯂꯥꯛꯄ ꯒꯥꯔꯤ ꯑꯃꯒꯤ ꯃꯥꯡꯗ ꯆꯦꯜꯂꯛꯇꯨꯅ ꯃꯇꯦꯡ ꯅꯤꯖꯈꯤ꯫ ꯃꯗꯨꯗ ꯅꯤꯄꯥ ꯈꯔ ꯌꯥꯎꯔꯝꯃꯤ꯫ ꯃꯕꯥꯅꯤꯒꯤ ꯅꯤꯡꯗ ꯄꯨꯅ ꯇꯥꯟꯅꯔꯛꯄꯗꯣ ꯅꯤꯄꯥꯁꯤꯡꯗꯨꯅꯁꯨ ꯎꯔꯝꯃꯤ꯫ ꯃꯥꯔꯤꯌꯥ ꯑꯃꯗꯤ ꯖꯦꯁ ꯒꯥꯔꯤ ꯃꯅꯨꯡꯗ ꯐꯝꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯈꯣꯏ ꯅꯤꯄꯥꯁꯤꯡꯗꯨꯗꯁꯨ ꯒꯥꯔꯤ ꯃꯅꯨꯡꯗ ꯂꯥꯛꯅꯅꯕ ꯍꯥꯏꯖꯈꯤ꯫ ꯑꯗꯨꯕꯨ ꯇꯥꯕ ꯇꯧꯗꯨꯅ ꯄꯨꯒ ꯃꯥꯌꯣꯛ ꯌꯥꯗꯨꯅ ꯂꯦꯞꯈꯤ꯫ ꯑꯗꯨꯕꯨ ꯄꯣꯂꯣꯏꯗꯗꯤ ꯃꯈꯣꯏ ꯂꯣꯏꯅꯃꯛ ꯄꯨꯒꯤ ꯃꯈꯨꯠꯇ ꯊꯋꯥꯏ ꯂꯥꯟꯕ ꯊꯥꯈꯤ꯫ ꯖꯦꯁ ꯑꯃꯗꯤ ꯃꯥꯔꯤꯌꯥ ꯒꯥꯔꯤ ꯑꯗꯨꯕꯨ ꯀꯟꯅ ꯊꯧꯗꯣꯛꯇꯨꯅ ꯆꯦꯟꯅꯅꯕ ꯇꯧꯏ꯫ ꯑꯗꯨꯕꯨ ꯄꯨꯅ ꯇꯥꯟꯅꯔꯛꯇꯨꯅ ꯒꯥꯔꯤ ꯑꯗꯨꯒꯤ ꯃꯊꯛꯇ ꯆꯣꯡꯈꯠꯂꯛꯈꯤ꯫ ꯑꯗꯨꯒ ꯒꯥꯔꯤ ꯃꯅꯨꯡꯗꯒꯤ ꯖꯦꯁꯄꯨ ꯆꯤꯡꯊꯣꯔꯛꯈꯤ꯫ ꯁꯤꯗꯒꯤ ꯃꯥꯔꯤꯌꯥꯒꯤ ꯃꯤꯠꯃꯥꯡꯃꯛꯇꯗ ꯖꯦꯁ ꯍꯛꯆꯥꯡꯒ ꯀꯣꯛꯀ ꯇꯣꯉꯥꯟ ꯇꯣꯉꯥꯟꯅ ꯇꯥꯈꯤ꯫
हौजिक मारियागी टर्न लाकपदा कदोमदगिनो क्रिस्टोफर गाड़ी अमा थौना लाकलगा पुबु थोंकी अदुगा पुदो वांथखी मबानीना चेंगी हेक तौरकपदा पुदो अमुकमु वाखल तारक्तुना मखोइबु फाखी हौजिक क्रिस्टोफरना लाले हाइदुना हाइजकी अदुगा ngasisu nangi manungda hanagumna minungsi adudi sodanamaki yawi ai khange nangai bu ngakpi ro haiduna haijabada puna ngamloi nangai khoi bu chadu thakto phiom da langthokpiram laga chatkibudo ngasi fabo kawamde aduna nang bu ngakpi badi sungam ngamloi haiduna hairakki si hairaga maria bu khudakta hakki aduga christopher bu tanarpa matang mutli matang asida movie asisu loisli so ma'am wari asi yamna straight oi haibadi हाना अंगांग ओइरिंगे कांदा विनी द पू हाइरिबसि कार्टून की कैरेक्टर मनेबा अदो अखोइगी अंगांग ओइरिंगे कांदादि यामना हाइदि अंगांगी ओइबा कार्टून निना यामना नुसिबा अमदि याम नोकनिंगबा यामना नुंगाइबा मखलगी ओइबदो अदुगा हौजिकना कमाइना माकी रोंग टर्न अमा हाइबदि माकी नाथैनना चटखिबा माकी लंबी हाइबदि सीरियल किलर अमा ओइखिबदो असिगी मतंग सिनेबा मोइना उटनिंगलिबसे अदो वारि सिबुदि यामना नुंगाइ अदुगा मैमनसु सोदनमकी नुंगाइरमगनि थाजे अदुना कमेंट सेक्शन दा हाबिरम कमाय तोबिबगे हाबदो अदुगो वारी असिदि यामना ngasigiदी खरा तेले अदो मतुंगदा सिदगी हेना नुंगाइ नुंगाइबा कयामसु पुतुना लाक्चगे के अदुगा वारी अमना मैमना म सब्सक्राइब तोबियु सब्सक्राइब तोदबा ना हेना येंगे अदुगा हाबदि खरमा यावेबा सब्सक्राइब तोदबा अदुम येंगा अदुम चखिबा अजुमाय तोबिगनो येंबु येंबिरबा सब्सक्राइब अदुम तोबिरमो अदुगा इंस्टाग्राम दा मैमना नुंगाइ नुंगाइबु मूवी क्या वारी क्या रिक्वेस्ट तोबिरो अदुगा थेंगनारसे अमु मथंगी अकीबा वीडियो दो मok